Hello, it's now sing. Kamai taunarige mayam. Mayam purama nungai leramgani Eina satawiko. Aduga matam kharani gi matungda hajini minipani mapani aise video upload tauba ngamukidre ko. Ado kayani koisu video do upload tawning bodo problem ama oiba ko. Problem sine kaino habada yama choba sok yama choba nate sok macham sarore ko kare ni khoi akoina 13 August numit ki 13 August ki numit sida di 13 August ki video na taba atoba video ma upload tawna thamam ko aduga akoina publish tawge ne changba matam sida ko kaino ina ile ra boni di community guidelines ki warning ne to le me ko aduga akoi ki video du su moina YouTube na sum remove to le ra me de sai ki community guidelines ki adi aduk yauna adi yam luba mo ra me ko ba ke no bu da yam ko da yeng bo ra me ko ko na sum ko gi YouTube ki niom khra le dana adu to ya da ba ta ya da ba na adu ki bu ko follow to jeri me na to jeri ne do aduna mayam YouTube se akoi YouTube ki guidelines se akoi su adum follow to ga chali ne ba ko ado moi gi guidelines ki wang ma da akoi gi video do machet ma kha yaw re hai ko ado moi na hai ko wari ne ba ko adu do akoi su am kana hona bani adu sum warning je cha da na ba gen hona ra ga chali ne ado yam kupi ko YouTube hang ba gai je tarai ba din na se second good ma thoi gi mafam da ni tarai ba din na te ba ko adu duna mayam pumna mak cheksinminasi akoina ngasi sigi wase mayam da share tore ise anouba chinau sing mayam ama YouTube hangba chinau sing mayam ama YouTube ki guidelines se khangdaba mayam ama leirangani ko adu singdo cheksinminasi haibagi ne aduna akoigi mai chakpa gumba Eina taba gumba aduga khanaba chainaba gumba adu di amba loi khangna ado khangdaba su dum jarom do hoi aduga yam cheksinmi ga dabana ko yari ba khai angang yaudaba ai gi se angang dagi oikibane ba ko angang ichani ki keno dagi problem dagi oikibane ai gi se adu problem do oikine ba bra ko gi abungona bek khumjal laga ai mamana camera ka pakpa duga mana ikaena bek khumjan masiga adu gi mafam duga ne moina tawri se ai khangya ba ai di macha se torture tawre ai di mamai mami khumjal la kena tawre aduna angang se safe oide haibagi adugumba keno dugane ba moina lan na ukhre ba video do ado akoina di chum phagi joga ne tawbane ba ado fare jahabu re su yari ba makhai di angang sing se yahon biganu angang je yaw ba taraga di ko adum comment su oboi bani ko mayam su didi dum khangam gani do ado jari makhai angang jawon da ba ai gi cha sing je memory pi nge gi do memory oi jana ba gi hanene sum machin mapa dum ha launa ba khona ba nuchina ba ama du mayam do aina dumai tawjabane ba ko adu do namakidi haidi jamna lurame ko aduduna video thangatpa yaroi haina 1 week ki ko thangatpa yaroi haidana moina dumaina akoida haire hairapagi matungina ko thangatabane ba ko do ngasi dini mini pan mapani sujale ko siti thangala si duga sigi wa famje mayam da khangan ji haidana da khawani se laine do haidi upload to boy ya dingagi nimitare ni pani manungje aise pura depression oye bako tasing maki oya baise atom khangda ba chinau singa wai sana ba yarakta ba adagi daily video upload tawrambaduna tawrpa yarakta ba haise depression oiroidrane ko ge admaina tawraga thabak surasu ai video je kama thangarpa yadoino ne ai bu kamai tawdoino ne YouTube ne ai bu akoi channel sibu katha khradran adam ai koksi ga ko ko ang obi mai tore bhamung de ko nongwan ni mita bhamung de tara le bi ma se ko adagi di ai se da da mo hai da meldam de check tawne kai hai ke jengune ai check tawna khona ko admaina tawraga ngasi jeni mini pan ma pani shure do hadi video de thangat pa yarani ana koi su ngasi gi keno se thangalak toine ba ko aduna mayam puna ma checksin na keno se tawsi ko warning ma chaba kai se hadi akoi gi channel de so obane ba ko aduna training moi training pire ko adu khoi training ga taw loi khre adu khoi adu training da loi raga moi 90 days ki matung da ai di khoi warning do di sum lai ne ba or 90 days matung da moi warning se lau thu khre ne ba adu khoi channel si da warning am ta lai ra roi ba ko training ma cha ma moi tawi ko question tare kha hange ba ko adu khoi na pakum do phajana pire chumna pi badagi moi na khoi gi warning pirak pa do 90 days manung da lau thu khre ne ba ko dagi hana gi do mai na khoi dum kaino oirani ado ha siga haidi
ꯍꯦꯛ ꯈꯪꯗꯕꯅꯤꯀꯣ ꯁꯤꯒꯤ ꯃꯔꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯆꯟꯕꯤꯅ ꯍꯥꯏꯗꯤ ꯍꯦꯜꯞꯁꯨ ꯇꯧꯕꯤꯔꯛꯏꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤ ꯌꯨꯇꯨꯕꯀꯤ ꯊ꯭ꯔꯨꯗꯒꯤꯀꯣ ꯑꯩꯒꯤ ꯍꯥꯏꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩ ꯊꯦꯡꯅꯩꯀꯣ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯨꯄꯤ ꯌꯥꯝꯅ ꯊꯦꯡꯅꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯍꯥꯡꯖꯕꯗꯒꯤ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝꯁꯦ ꯐꯪꯖꯔꯤꯅꯦꯕꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯟꯕꯤ ꯆꯤꯆꯦꯒꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯍꯦꯜꯞ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥꯍꯩ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯕꯁꯦ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ 13 ꯑꯥꯒꯁꯀꯤ ꯑꯩꯅ 13 ꯑꯥꯒꯁꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯑꯃ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯅꯠꯇꯦ ꯋꯥꯄꯣꯛꯄꯤꯗ ꯇꯥꯅꯤꯡꯗꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯑꯃ ꯇꯧꯕꯤꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯩ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯉꯗꯤ ꯇꯧꯔꯔꯣꯏꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯤꯕꯀꯣ ꯀꯔꯤ ꯊꯥꯡꯒꯠꯂ ꯀꯔꯤ ꯑꯃꯨꯛ ꯂꯥꯛꯄ ꯈꯣꯠꯄ ꯍꯥꯏꯅ ꯑꯩ ꯀꯣꯛꯁꯤꯒ ꯑꯗꯨꯃꯥꯏꯅ ꯇꯦꯟꯁꯟꯁꯦ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯨ ꯂꯩꯌꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯁꯤꯐꯥꯎꯗ ꯀꯤꯌꯦ ꯀꯩꯅꯣ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕꯁꯤꯒ ꯍꯥꯏꯗꯤ ꯌꯨꯇꯨꯕꯅ ꯌꯥꯅꯤꯡꯗꯕ ꯀꯩ ꯌꯥꯎꯔꯝꯒꯅꯤ ꯀꯥꯏꯅ ꯊꯨꯀꯠꯄ ꯅꯨꯡꯉꯥꯏꯇꯕ ꯀꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯐꯥꯎꯔꯦ ꯑꯩ ꯏꯁꯥꯗꯀꯣ ꯑꯗꯨꯅ ꯉꯥꯡꯕꯁꯤꯐꯥꯎꯗ ꯀꯤꯁꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯃꯦꯟꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯊꯥꯡꯕꯤꯒꯗꯧ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯈꯥꯡꯖꯔꯦ ꯈꯣꯠꯆꯔꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄꯁꯦ ꯀꯃꯦꯟꯇ ꯍꯥꯏꯗꯣꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤ ꯅꯨꯃꯤꯠ 9-5ꯅꯤꯁꯦ ꯑꯣꯐ ꯑꯣꯏꯅ ꯂꯩꯔꯨꯔꯤꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤꯀꯣ ꯌꯥꯝꯅ ꯀꯣꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁ ꯃꯇꯝꯗ ꯃꯦꯜ ꯆꯦꯛ ꯇꯧꯕꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯦꯜ ꯆꯦꯛ ꯇꯧꯕꯤ ꯃꯦꯜꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯒꯤ ꯋꯥꯍꯩ ꯈꯔꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯏꯁꯦ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ 13 ꯑꯥꯒꯁꯀꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ 13 ꯑꯥꯒꯁꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯦꯠꯄꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ 13 ꯑꯥꯒꯁꯀꯤ ꯊꯧꯔꯝꯗꯣ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯊꯧꯕꯁꯤꯡꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯌꯨꯀꯣ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯍꯦꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩ ꯍꯧꯖꯤꯛꯁꯦ ꯉꯁꯤꯁꯦ 13 ꯑꯥꯒꯁꯅꯤꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗ ꯆꯠꯂꯤꯅꯦꯕꯀꯣ ꯌꯥꯝꯅꯁꯨ ꯊꯦꯡꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯗꯀꯣ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯀꯩꯅꯣ ꯇꯧꯕꯗ ꯐꯣꯟꯁꯨ ꯌꯥꯝ ꯇꯧꯁꯜꯂꯛꯑꯦꯕꯀꯣ ꯌꯥꯡꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯥꯊꯨ ꯇꯧꯕꯗ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯐꯝꯗ ꯀꯩꯀꯩ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯣ ꯌꯧꯔꯒ ꯑꯗꯨꯝ ꯊꯦꯡꯅꯔꯁꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯊꯦꯡꯕꯩ ꯈꯔ ꯂꯥꯡꯉꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯧꯔꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯒ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯒꯁꯨ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯄꯒꯤ ꯔꯦꯗꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯔꯦꯗꯤꯗ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯃꯤ ꯇꯤꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯒꯤꯁꯨ ꯂꯥꯛꯏꯕꯀꯣ ꯈꯨꯟ 4-5ꯗꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯜꯂꯤꯅꯦꯕ ꯈꯨꯟ 4-5ꯁꯦ ꯄꯨꯜꯂꯒꯅꯤ ꯑꯗꯣ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕ ꯄꯥꯎꯗ ꯑꯁꯤꯕꯨ ꯃꯥꯡꯍꯟꯗꯅ ꯑꯁꯤꯕꯨ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯀꯥꯎꯟꯁꯤꯜꯒꯤ ꯗꯨꯀꯥꯟꯗ ꯁꯤꯜꯂꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯄꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯣꯁꯦꯁꯟꯁꯦ ꯆꯠꯈꯠꯄ ꯍꯧꯔꯦ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯑꯉꯥꯡꯁꯤꯡ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯁꯨ ꯌꯥꯎꯔꯦꯀꯣ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯉꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯦ ꯏꯆꯜ ꯈ꯭ꯋꯥꯏ ꯈꯨꯕꯤꯛꯄꯨ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯈꯣꯡꯆꯠ ꯑꯁꯤꯗ
ꯑꯩꯈꯣꯏꯁꯦ ꯇꯥꯔꯅꯤꯡꯗꯒꯤ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏꯒꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯁꯦꯁꯟ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯗꯩꯗꯤ ꯑꯍꯟꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯤꯅꯦ ꯑꯋꯥꯕ ꯀꯣ ꯇꯧꯅꯤꯡꯒ ꯂꯧꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯊꯪ ꯅꯥꯏꯅ ꯑꯩ ꯂꯧꯈꯠꯆꯒꯦ ꯑꯍꯥꯟꯕ ꯃꯛꯇꯗ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯒꯨꯔꯨꯃꯌꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯁꯩꯕꯨ ꯂꯥꯏꯛꯇ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯈꯨꯟꯌꯥ ꯇꯨꯔꯦꯜꯅ ꯈꯥꯏꯗꯣꯛꯑꯒ ꯄꯤꯌꯥꯅ ꯂꯣꯏꯈ꯭ꯔꯕ ꯊꯧꯔꯥꯡꯒꯗꯤ ꯌꯥꯝꯅ ꯄꯥꯡꯊꯣꯛꯆꯕ ꯑꯣꯌꯥꯕ ꯑꯅꯨꯄ꯭ꯔꯤꯌꯥ ꯀꯩꯅꯣꯕꯨ ꯂꯥꯏꯛꯇ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ Ali Amar Amade, JP President, Professor Dr. One Dhanabad, Amade, Pandey, ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯈꯨꯟ 4-5ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯀꯧꯈꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯤꯒ ꯆꯪꯉꯤꯅꯦ ꯑꯩꯁꯨ ꯀꯧꯔꯛꯇꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯅꯨꯄ꯭ꯔꯗꯥ ꯍꯥꯏꯔꯛꯇꯗꯅ ꯑꯅꯨꯄ꯭ꯔꯤꯌꯥꯒ ꯍꯥꯏꯔꯦꯕꯀꯣ ꯑꯅꯧꯕ ꯃꯤꯡ ꯑꯃꯁꯨ ꯐꯪꯉꯦ ꯉꯁꯤꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯐꯝꯗꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯥꯡꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯑꯄꯨꯟꯕ ꯃꯩꯇꯩ ꯕꯦꯡꯒꯣꯜꯅꯦꯕꯀꯣ ꯃꯣꯏꯁꯨ ꯃꯤꯈꯨꯟꯗꯒꯤ ꯂꯥꯛꯏꯅꯦ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯏꯅꯦꯕꯀꯣ ꯌꯥꯝ ꯂꯥꯞꯅꯗꯒꯤ ꯂꯥꯛꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯈꯨꯡꯒꯪꯁꯤꯗ ꯂꯥꯛꯑꯒꯀꯣ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯀꯣ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯄꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯕꯦꯡꯒꯣꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯂꯥꯛꯏꯌꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯑꯁꯤꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯏꯁꯇꯦꯆꯨ ꯃꯃꯥꯡꯗꯀꯣ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯔꯨꯛ ꯆꯥꯕꯒꯤ ꯂꯥꯛꯑꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯏ ꯂꯥꯞꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯆꯥꯕꯤꯔꯝꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏꯀꯣ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯕꯦꯡꯒꯣꯜ ꯌꯨꯅꯤꯠ 50ꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯉꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒ ꯇꯦꯡꯉꯣꯟꯗ ꯂꯦꯡꯒꯠꯄꯤ ꯍꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ
ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯕꯦꯡꯒꯣꯜꯒꯤ ꯃꯃꯤꯡ ꯕꯦꯡꯒꯣꯜꯗ ꯄꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯔꯟꯖꯟ ꯍꯥꯏꯕ ꯀꯤꯔꯟꯗ ꯎꯀꯤꯜꯅ ꯅꯤꯡꯁꯤꯡꯖꯔꯤ ಕಿರಣ್ ꯃꯊꯪꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ GP ꯄ꯭ꯔꯦꯁꯤꯗꯦꯟ GP ꯄ꯭ꯔꯦꯁꯤꯗꯦꯟ ꯕꯣꯖꯦꯁꯟ ꯇꯥꯡꯇ ꯍꯨꯄꯤꯅꯕꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯩꯗꯤ ꯕꯦꯡꯒꯣꯜꯗ ꯄꯟꯖꯔꯒꯦ ꯃꯤꯁꯦ ꯁꯨꯝ ꯌꯥꯝꯕꯅꯤꯅ ꯃꯊꯪ ꯁꯨꯝ ꯍꯨꯄꯤꯔꯣ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯀꯥꯞꯄꯁꯨ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯥꯞꯄꯤꯔꯝꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤꯒ ꯊꯥꯡ ꯇꯥꯒꯤ ꯑꯉꯥꯡꯁꯤꯡꯅ ꯊꯥꯡ ꯇꯥꯒꯤ ꯎꯠꯂꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨꯁꯤꯡꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯣꯒꯥꯝ ꯂꯣꯏꯔꯦ ꯄ꯭ꯔꯣꯒꯥꯝ ꯂꯣꯏꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯦꯀꯣ ꯑꯗꯨꯒ ꯑꯩꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯦꯃꯦꯔꯥꯗꯣ ꯈꯔ ꯑꯗꯨꯝ ꯀꯥꯞꯄꯝꯃꯦ ꯀꯣ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯂꯧꯔꯝꯃꯦ ꯃꯥꯅ ꯀꯣ ꯈꯔ ꯀꯦꯞꯆꯔ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯃꯥꯗꯣ ꯑꯃꯨꯛ ꯆꯠꯈꯔꯦ ꯌꯨꯝꯗ ꯑꯗꯨꯒ ꯑꯩꯅ ꯐꯖꯅ ꯂꯣꯏꯕ ꯐꯥꯎꯕ ꯅꯝꯕꯗꯣ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯌꯨꯝ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯝꯕꯤꯗ ꯑꯩꯒ ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏꯕꯥꯅꯤ ꯂꯥꯛꯏ ꯂꯝꯕꯤꯗꯀꯣ ꯑꯗꯣ ꯈꯣꯡꯅ ꯆꯠꯇꯣꯏꯅꯦ ꯈꯣꯡꯅ ꯌꯨꯝ ꯌꯧꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯃꯨꯛ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯍꯥꯄꯛꯑꯒꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯛꯑꯒ ꯆꯥꯛ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯂꯦꯕꯨ ꯃꯦꯠꯄ ꯆꯥꯅꯤꯡꯉꯦꯀꯣ ꯂꯦꯕꯨꯒ ꯆꯤꯅꯤꯒ ꯊꯨꯝꯒ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯁꯨꯕꯒ ꯇꯧꯔꯒ ꯁꯤꯁꯦ ꯃꯦꯠꯂꯤꯅꯤꯀꯣ ꯑꯁ ꯇꯤꯟꯒ ꯇꯥꯏꯌꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯩꯁꯦ ꯄꯟꯕꯗ ꯍꯩ ꯎꯕꯗ ꯇꯤꯟ ꯇꯥꯗꯕ ꯃꯤꯗꯣ ꯑꯗꯨ ꯁꯤꯒꯗꯕ ꯅꯛꯁꯜꯂꯦꯒ ꯍꯥꯏꯅꯗ꯭ꯔꯥ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏꯁꯤ ꯁꯤꯒꯗꯕ ꯋꯥꯠꯂꯤ ꯇꯤꯟ ꯌꯥꯝ ꯀꯟꯅ ꯌꯣꯠꯂꯤ ꯍꯧꯖꯤꯛ ꯑꯗꯣ ꯑꯁꯤꯁꯦ ꯐꯖꯅ ꯑꯩꯅ ꯃꯦꯠꯂꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯁꯨ ꯃꯥꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯃꯥꯁꯦ ꯍꯤꯗꯥꯛ ꯆꯥꯔꯤꯅꯦꯕꯀꯣ ꯍꯤꯗꯥꯛ ꯆꯥꯅ ꯃꯃꯥ ꯑꯩ ꯆꯥꯅꯤꯡꯉꯦ ꯌꯥꯝꯅ ꯍꯥꯏꯅ ꯃꯥꯁꯨ ꯑꯩꯅ ꯄꯤꯖꯔꯦꯕꯀꯣ ꯁꯨꯛꯌꯥꯝ ꯆꯥꯅꯤꯡꯉꯗꯕꯨ ꯆꯥꯔꯣ ꯍꯥꯏꯅ ꯑꯗꯣ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯌꯦꯡꯉꯨ ꯐꯖꯅ ꯃꯦꯠꯊꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯥꯎꯕ ꯌꯥꯗꯦ ꯑꯩꯒ ꯑꯕꯨꯡꯉꯣꯒ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯍꯩꯁꯦ ꯑꯩꯈꯣꯏ ꯆꯥꯇꯣꯝꯕꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯑꯕꯨꯡꯉꯣꯒ ꯑꯩꯒ ꯑꯩꯈꯣꯏꯅꯤꯇꯅ ꯆꯥꯔꯤꯅꯦꯕ ꯁꯤꯒꯤ ꯍꯩꯁꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯥꯗꯦꯕꯀꯣ ꯑꯩꯗꯤ ꯍꯩꯁꯦ ꯈꯔ ꯄꯥꯝꯕ ꯋꯥꯠꯂꯦꯕ ꯃꯨꯅꯨ ꯀꯩ ꯍꯤꯗꯥꯛ ꯆꯥꯔꯒ ꯏꯂꯦꯕꯨ ꯆꯥꯏꯕ ꯈꯪꯉꯤꯅꯦ ꯃꯨꯟꯅꯨꯁꯦ ꯃꯨꯅꯨ ꯑꯩꯈꯣꯏ ꯋꯥꯡꯅꯁꯨ ꯐꯔꯦ ꯀꯩꯗꯧꯒꯦ ꯍꯤꯗꯥꯛ ꯆꯥꯏꯗꯣ ꯍꯣꯏ ꯑꯥꯌꯨꯔꯚꯦꯗꯤꯛꯀꯤꯅꯦ ꯋꯥꯡꯅꯁꯨ ꯐꯔꯃꯤꯅꯤ ꯋꯥꯡꯅꯕ ꯃꯃꯥꯅ ꯍꯤꯗꯥꯛꯒ ꯄꯤꯖꯩꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯩ ꯆꯥꯅꯣ ꯍꯥꯏꯌꯦ ꯍꯤꯗꯥꯛꯇꯣ ꯆꯥꯕ ꯂꯣꯏꯁꯜꯂꯛꯑꯦꯕ ꯑꯗꯣ ꯃꯥ ꯋꯥꯡꯗꯁꯨ ꯐꯔꯦ ꯃꯥ ꯂꯤꯄꯨꯁꯤ ꯆꯥꯖꯔꯒꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯌꯥꯝ ꯑꯩꯒ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯒ ꯍꯩ ꯆꯥꯔꯤ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯈꯣꯏ ꯏꯅꯝꯃꯒ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯆꯦꯗꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯀꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯍꯩ ꯆꯥꯎꯒ ꯆꯥꯗꯦ ꯃꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯣ ꯑꯩꯅ ꯍꯩ ꯆꯥꯕꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯌꯦꯡꯉꯨ ꯑꯁ ꯑꯩꯈꯣꯏ ꯃꯤꯠꯀꯁꯦ ꯅꯥꯀꯟ ꯑꯃ ꯎꯏꯁꯜꯂꯒ ꯁꯥꯏꯔꯤ ꯌꯦꯡꯉꯨꯅꯦ ꯃꯣꯔꯣꯛ ꯁꯥꯕꯒꯁꯦ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯟꯗꯥ ꯖꯧꯔꯛꯅꯀꯣ ꯑꯃꯨꯛ ꯍꯩꯖꯥꯡ ꯊꯤꯔꯤꯅꯤ ꯅꯨꯡꯗꯥꯡꯒꯤ ꯀꯩ ꯊꯣꯡꯁꯤꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯟ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯦꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯃꯅꯥ ꯃꯁꯤꯡ ꯃꯜꯂꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒ ꯗꯥꯔꯤꯗ ꯑꯩꯅꯅꯦ ꯆꯦꯡꯒꯨꯝ ꯅꯥꯀꯨꯞꯄꯤꯁꯤꯒ ꯍꯧꯒꯠꯂꯛꯄꯗꯣ ꯐꯖꯅ ꯑꯩꯅ ꯂꯩꯕꯥꯛꯅ ꯃꯐꯝꯁꯦ ꯁꯣꯝꯕꯤꯔꯒ ꯑꯗꯩꯗꯤ ꯁꯟꯊꯤ ꯀꯩꯀꯥ ꯍꯥꯞꯄꯒꯅꯦ ꯃꯣꯔꯣꯛ ꯆꯥꯔꯥꯁꯨ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝ ꯅꯥꯀꯨꯞꯄꯤꯒꯤ ꯃꯅꯥ ꯃꯇꯣꯟꯁꯤꯡꯗꯣ ꯊꯠꯂꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨ ꯆꯦꯡꯒꯨꯝ ꯅꯥꯀꯨꯞꯄꯤꯒꯁꯦ ꯐꯪꯕ ꯃꯇꯝ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒꯁꯨ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗꯗꯤ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯄ꯭ꯔꯦꯁꯔ ꯃꯅꯥꯅꯤꯀꯣ ꯁꯤꯒꯤ ꯄ꯭ꯔꯦꯁꯔ ꯃꯅꯥꯁꯦ ꯆꯥꯕ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯑꯩꯗꯤꯀꯌꯥ ꯍꯩꯅꯕ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯒꯁꯨ ꯍꯦꯛꯑꯦ ꯀꯩꯅꯥꯏꯗꯤꯅꯦ ꯃꯌꯥꯟꯗ ꯊꯥꯛꯄꯗꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯑꯁꯤꯈꯛ ꯃꯅꯥꯁꯦ ꯍꯦꯛꯑꯦꯀꯣ
ꯍꯧꯖꯤꯛꯅ ꯌꯦꯟꯗꯦꯝ ꯃꯀꯥ ꯑꯅꯤ ꯑꯍꯨꯝꯒ ꯍꯦꯛꯀꯦ ꯍꯥꯏꯅ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝꯅꯦ ꯑꯗꯒꯤꯗꯤ ꯁꯤꯒ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯃꯌꯥꯟꯒꯤ ꯃꯆꯜꯗꯣ ꯑꯥꯂꯨꯅꯦ ꯈꯥꯃꯦꯟꯅꯦ ꯆꯦꯡꯒꯨꯝ ꯅꯥꯀꯨꯞꯄꯤꯅꯦ ꯂꯐꯣꯏ ꯀꯥꯁꯀꯣꯂꯥꯅꯦ ꯌꯦꯟꯗꯦꯝꯅꯦ ꯀꯥꯔꯣꯠꯅꯦ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯦꯀꯣ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ ꯇꯧꯔꯒ ꯐꯖꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯒꯅ ꯁꯟꯗꯥ ꯋꯥꯏꯔꯝꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯑꯩꯈꯣꯏ ꯗꯥꯅ ꯍꯩꯅꯧ ꯈꯣꯛꯏꯅꯦ ꯍꯩꯅꯧ ꯆꯥꯔꯤꯅꯦꯕꯀꯣ ꯁꯟꯗꯥꯒꯤ ꯑꯗꯨꯗ ꯗꯥꯅ ꯈꯣꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯔꯤ ꯑꯗꯩ ꯏꯆꯥꯇꯣꯝꯕꯤꯅ ꯁꯤꯒ ꯋꯥ ꯉꯥꯡꯅ ꯃꯄꯥ ꯃꯆꯥ ꯇꯧꯗꯅ ꯈꯣꯛꯏꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯂꯣꯏꯅꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ